ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯆꯥꯅꯨꯄꯥꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:40 ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯉꯥꯏꯄꯨꯔꯧ ꯀꯧꯕꯨꯏ ꯈꯨꯟꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯀꯃꯩ ꯀꯧꯏ, ꯆꯍꯤ 65 ꯁꯨꯔꯦ꯫ ꯑꯁꯥꯝꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯒꯅꯦꯁ ꯗꯥꯁꯀꯤ ꯂꯣꯏꯅꯕꯤꯅꯤ, ꯍꯧꯖꯤꯛꯅ ꯁꯉꯥꯏꯄꯨꯔꯧꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯁꯟꯖꯤꯞ ꯗꯥꯁ, ꯆꯍꯤ 25꯫ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝ ꯆꯠꯊꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯥꯔꯦ꯫ ꯃꯃꯥꯗ ꯌꯥꯜꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯥ ꯀꯛꯅꯕ ꯊꯥꯡꯅꯤ, ꯊꯥꯡꯗꯨꯁꯨ ꯔꯤꯀꯚꯔ ꯇꯧꯔꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ ꯇꯤꯝꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯔꯤꯝꯁꯀꯤ ꯃꯣꯔꯆꯨꯔꯤꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯊꯝꯈ꯭ꯔꯦ꯫ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯆꯥꯅꯨꯄꯥꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:40 ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯉꯥꯏꯄꯨꯔꯧ ꯀꯧꯕꯨꯏ ꯈꯨꯟꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯀꯃꯩ ꯀꯧꯏ, ꯆꯍꯤ 65 ꯁꯨꯔꯦ꯫ ꯑꯁꯥꯝꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯒꯅꯦꯁ ꯗꯥꯁꯀꯤ ꯂꯣꯏꯅꯕꯤꯅꯤ, ꯍꯧꯖꯤꯛꯅ ꯁꯉꯥꯏꯄꯨꯔꯧꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯁꯟꯖꯤꯞ ꯗꯥꯁ, ꯆꯍꯤ 25꯫ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝ ꯆꯠꯊꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯥꯔꯦ꯫ ꯃꯃꯥꯗ ꯌꯥꯜꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯥ ꯀꯛꯅꯕ ꯊꯥꯡꯅꯤ, ꯊꯥꯡꯗꯨꯁꯨ ꯔꯤꯀꯚꯔ ꯇꯧꯔꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ ꯇꯤꯝꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯔꯤꯝꯁꯀꯤ ꯃꯣꯔꯆꯨꯔꯤꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯊꯝꯈ꯭ꯔꯦ꯫